Good morning. Ngasi se Nomaijing numit ko. Nomaijing numit tang nipan. Ado Nomaijing ki number se hambata haizirage ko. 156 laire ko magi number sina numit ki oina. Aduga color dana pink use to bayai maroon use to bayai. Ado ahambada card ki message ying minarase. Aduga akogi timing so haizirage ko. Ado sidagi 3 cards खत्म लो थोसे को मुती लो थो को दुमाइना कार्ड से 1 2 दुका 3 अहुम से देगी कई मैसेज लाके है बदे यंग मिनर से को अहान बगी से को अहान बगी से कितंग खरा के नो तो को नुंगाइतबा खतंग हाइदि को इमोशनली डाउन ओइबा दुमाइना ओइना ओइगनी को इमोशनली डाउन ओइबा न हाइरगदि कमाइना नो हाइ कांसिदा को कइनो अꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯁꯦ ꯑꯩ ꯍꯧꯖꯤꯛ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕꯗꯣ ꯀꯩꯝꯇ ꯍꯥꯏꯗꯤ ꯑꯩꯒꯤ ꯑꯋꯥꯕ ꯑꯣꯏꯔꯣ ꯑꯩꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯅꯤ ꯈꯪꯗꯦ ꯑꯁꯤꯁꯦ ꯑꯩꯁꯦ ꯍꯥꯏꯐꯝ ꯂꯩꯇꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯏꯀꯣ ꯑꯍꯥꯟꯕ ꯂꯥꯏꯔꯤꯛꯁꯦꯀꯣ ꯑꯗꯨꯒ ꯌꯥꯝꯅ ꯏꯁꯥꯁꯨ ꯁꯦꯟꯁꯤꯇꯤቭ ꯑꯣꯏꯕ ꯌꯥꯝꯅꯁꯨ ꯑꯣꯏꯀꯣ ꯁꯦꯟꯁꯤꯇꯤቭ ꯑꯣꯏꯕꯅ ꯍꯥꯏꯔꯒꯗꯤ ꯍꯦꯟꯅ ꯈꯟꯖꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯤꯀꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯔꯛꯑꯒꯗꯤ ꯍꯦꯟꯅ ꯈꯟꯖꯟꯕ ꯑꯗꯣ ꯋꯥꯔꯤ ꯁꯥꯗꯣꯛꯑꯣ ꯀꯅꯥꯅꯣ ꯑꯃꯗ ꯑꯩꯅ ꯊꯥꯖꯕ ꯃꯤ ꯑꯃꯗ ꯋꯥꯔꯤꯒꯨꯝꯕ ꯁꯥꯕꯤꯕ ꯈꯣꯠꯄꯤꯕ ꯑꯗꯨꯃꯥꯏꯅ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯃꯨꯟꯒꯤ ꯑꯦꯅꯔꯖꯤ ꯑꯩꯁꯦ ꯃꯨꯟꯒꯤ ꯑꯦꯅꯔꯖꯤꯁꯦ ꯌꯥꯝꯅ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯕ ꯍꯦꯟꯖꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯏꯀꯣ ꯑꯗꯨꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜꯗꯣ ꯈꯤꯇꯪ ꯑꯐꯕꯗ ꯗꯥꯏꯚꯔꯠ ꯇꯧꯅꯕ ꯇꯧꯊꯣꯛꯄꯤꯌꯣ ꯍꯥꯏꯗꯤ ꯐꯠꯇꯕ ꯈꯟꯖꯟꯕ ꯃꯇꯝ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯇꯕ ꯁꯨꯝ ꯈꯟꯖꯜꯂꯒꯗꯤꯀꯣ ꯑꯗꯨꯗꯨꯅ ꯍꯦꯟꯅ ꯑꯃꯨꯛ ꯍꯦꯟꯅꯀꯣ ꯍꯥꯏꯗꯤ ꯃꯈꯥ ꯀꯩꯅꯣ ꯇꯧꯈꯤꯅꯦꯕ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯕ ꯈꯟꯖꯟꯕ ꯀꯞꯅꯤꯡꯉꯛꯄ ꯈꯣꯠꯅꯤꯡꯉꯛꯄ ꯑꯗꯨꯐꯥꯎ ꯐꯥꯎꯔꯛꯀꯅꯦꯕ ꯑꯗꯨꯗꯨꯅ ꯈꯤꯇꯪ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯑꯦꯅꯔꯖꯤꯁꯦ ꯍꯥꯏꯗꯤ ꯋꯥꯈꯜꯁꯦ ꯈꯤꯇꯪ ꯈꯔ ꯁꯦꯝꯗꯣꯛꯑꯒ ꯏꯁꯥ ꯏꯊꯟꯗꯅ ꯍꯥꯏꯗꯤ ꯉꯁꯤꯁꯦ ꯌꯥꯗꯦꯀꯣ ꯁꯨꯃꯥꯏꯅ ꯈꯟꯕ ꯑꯩ ꯈꯤꯇꯪ ꯅꯨꯡꯉꯥꯏꯅ ꯂꯩꯒꯦꯀꯣ ꯑꯩꯒꯤ ꯃꯥꯏꯟꯁꯦ ꯔꯤꯂꯦꯛꯁ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯈꯟꯕꯤꯕꯀꯣ ꯑꯅꯤꯁꯨꯕꯁꯤꯅꯀꯣ ꯍꯥꯏꯗꯤ ꯁꯤꯁꯨ ꯄꯨꯔꯥ ꯑꯐꯥ ꯑꯄꯨꯟ ꯇꯧꯁꯟꯕꯒꯤ ꯇꯥꯏꯞꯇ ꯇꯧꯔꯦꯀꯣ ꯉꯁꯤꯁꯦꯀꯣ ꯑꯐꯥ ꯑꯄꯨꯟ ꯇꯧꯁꯟꯕ ꯍꯥꯏꯔꯒꯗꯤ ꯊꯣꯛꯐꯝ ꯈꯪꯗꯕ ꯍꯥꯏꯗꯤ ꯋꯥꯈꯟꯁꯦ ꯖꯥꯠ ꯃꯌꯥꯝ ꯈꯟꯖꯜꯂꯒꯅꯦ ꯍꯥꯏꯗꯤ ꯆꯃꯝꯅꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯈꯇꯪ ꯂꯩꯀꯣ ꯆꯠꯊꯣꯛꯑꯣ ꯈꯇꯪ ꯀꯗꯥꯏꯗꯅꯣꯃ ꯈꯇꯪ ꯃꯥꯏꯟ ꯔꯤꯂꯦꯛꯁ ꯑꯣꯏꯅꯕ ꯈꯇꯪ ꯌꯨꯝꯗꯒꯤ ꯊꯣꯛꯄꯤꯔꯛꯑꯣ ꯌꯨꯝꯗ ꯂꯩꯔꯒꯁꯨꯀꯣ ꯌꯨꯝꯗ ꯇꯦꯟꯁꯟ ꯌꯥꯝ ꯂꯩꯌꯦ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯌꯦꯅ ꯈꯜꯂꯁꯦ ꯉꯥꯛꯇꯪ ꯊꯣꯛꯑꯒ ꯋꯥꯀꯤꯡꯒꯨꯝꯕ ꯆꯠꯀꯦꯔꯥ ꯅꯠꯇ꯭ꯔꯒ ꯒꯥꯔꯤ ꯑꯃ ꯊꯧꯗꯣꯛꯑꯒ ꯉꯥꯛꯇꯪ ꯃꯇꯦꯛ ꯑꯃ ꯆꯠꯂꯨꯒꯦꯔꯥ ꯈꯣꯠꯂꯦꯒꯦꯔꯥꯀꯣ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯇꯧꯕꯤꯕ ꯑꯍꯨꯝꯁꯨꯕꯒꯤꯁꯤꯅ ꯑꯃꯨꯛ ꯐꯔꯦꯀꯣ ꯑꯍꯨꯝꯁꯨꯕ ꯐꯔꯦ ꯍꯥꯏꯔꯒꯗꯤ ꯀꯃꯥꯏꯅꯅೋ ꯍꯥꯏ ꯀꯥꯟꯁꯦ ꯊꯥꯖꯕ ꯊꯝꯃꯣ ꯍꯥꯏ ꯏꯁꯥꯗ ꯊꯥꯖꯕ ꯊꯝꯃꯣ ꯍꯥꯏꯗꯤ ꯏꯁꯥ ꯄ꯭ꯂꯁ ꯏꯁꯣꯔꯗ ꯊꯥꯖꯕ ꯊꯝꯃꯣ ꯍꯣꯞ ꯐꯦꯠꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯀꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯃꯇꯝꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯒꯗꯕ ꯅꯠꯇꯦ ꯐꯒꯠꯂꯛꯀꯅꯤꯕ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯒꯤꯀꯣ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖꯁꯦ ꯑꯗꯨꯒ ꯇꯥꯏꯃꯤꯡꯁꯤꯅ ꯑꯌꯨꯛꯀꯤ ꯄꯨꯡ 6:38ꯇꯒꯤꯅ 13:02 ꯐꯥꯎ ꯂꯩꯈ꯭ꯔꯦꯀꯣ 12:30ꯗꯩꯅ 1:59 ꯐꯥꯎꯕ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤꯅ 4:53ꯗꯒꯤꯅ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 7:30 ꯐꯥꯎꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ 12:33ꯗꯒꯤꯅ ꯄꯨꯡ 2:03 ꯐꯥꯎꯕ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯑꯃꯅ ꯂꯥꯁꯀꯤꯅ ꯀꯩꯅꯣꯁꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤꯁꯦ ꯄꯨꯡ 3:38ꯗꯒꯤꯅ ꯄꯨꯡ 5:07 ꯐꯥꯎꯕ ꯑꯃ ꯂꯩꯔꯦꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯐꯕ ꯇꯥꯏꯃꯤꯡ ꯑꯗꯣ ꯁꯨꯝ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦꯅꯀꯣ ꯍꯥꯏꯗꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯦꯛꯖꯥꯝꯒꯨꯝꯕ ꯂꯩꯕ ꯈꯣꯠꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯈꯣꯠꯀꯗꯒꯦꯀꯣ ꯃꯃꯥꯡꯗꯕꯨꯗꯤ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯕꯨꯗꯤ ꯍꯥꯞꯄꯅꯦꯀꯣ ꯚꯤꯗꯤꯑꯣ ꯍꯥꯞꯄꯒꯁꯨ ꯁꯨꯝ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯗꯣ ꯌꯥꯝꯃꯛꯑꯕꯅꯤꯅ ꯍꯥꯏꯗꯤ ꯊꯤꯕ ꯈꯣꯠꯄ ꯆꯪꯉꯅꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯁꯦꯌꯔ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯕꯁꯨ ꯑꯩꯁꯨ ꯌꯥꯝꯃꯦ ꯚꯤꯗꯤꯑꯣꯁꯦ 600-700 ꯀ꯭ꯔꯣꯁꯃꯨꯛ ꯇꯧꯈ꯭ꯔꯕꯅꯦꯅ ꯈꯟꯕꯗ ꯍꯥꯏꯗꯤ ꯑꯗꯨꯗꯩꯕꯨ ꯍꯦꯜꯂꯝꯕꯕꯨ ꯌꯥꯏ ꯍꯥꯏꯗꯤ ꯅꯨꯡꯇꯤꯒꯤ ꯍꯥꯞꯄꯅꯤꯅ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗꯁꯨ ꯊꯤꯕꯗꯁꯨ ꯑꯩꯁꯨ ꯑꯃꯨꯛ ꯉꯥꯎꯕ ꯌꯥꯎꯋꯦꯕ ꯑꯗꯨꯗꯨꯅ ꯀꯩꯅꯣꯒꯨꯝꯕ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯑꯦꯛꯖꯥꯝ ꯆꯠꯂꯝꯗꯥꯏꯁꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯍꯥꯏꯗꯤ ꯅꯝꯕꯔꯁ ꯍꯤꯂꯤꯡ ꯀꯣꯗꯀꯨꯝꯕ ꯁꯤꯖꯤꯟꯅꯕꯁꯦ 1176ꯀꯨꯝꯕꯁꯦ ꯍꯥꯏꯗꯤ ꯈꯨꯠ ꯑꯣꯏꯒꯨꯝꯕꯗ ꯏꯕ ꯈꯨꯠ ꯑꯣꯏꯗ ꯅꯠꯇ꯭ꯔꯒ ꯄꯥꯝꯕꯣꯝ ꯈꯇꯪ ꯐꯨꯔꯤꯠ ꯃꯅꯨꯡꯒꯨꯝꯕꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯏꯕꯤꯕ 1176ꯁꯦ ꯏꯕ ꯃꯇꯝꯁꯤꯗꯀꯣ ꯈꯜꯂꯣꯕ ꯋꯥꯈꯟꯗ ꯍꯥꯏꯗꯤ ꯑꯩꯅ ꯑꯣꯏꯍꯟꯅꯤꯡꯉꯤꯕ ꯄꯣꯠꯇꯣ ꯑꯣꯏꯔꯦ ꯍꯥꯏꯅ ꯈꯜꯂꯒ ꯏꯗꯣꯏꯅꯦꯕ ꯏꯟꯇꯦꯟꯁꯟꯗꯣ ꯍꯥꯞꯄ ꯋꯥꯅꯤꯗ ꯉꯁꯥꯏ ꯏꯅ ꯑꯩꯅ ꯄꯥꯝꯃꯤꯕ ꯄꯣꯠꯇꯣ ꯍꯥꯞꯆꯜꯂꯤꯅꯦꯕ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯏꯔꯤꯉꯩꯒꯤ ꯇꯥꯏꯃꯤꯡꯗꯨꯗ ꯑꯗꯨꯃ ꯂꯩꯔꯦꯀꯣ ꯈꯤꯇꯪ ꯑꯩꯅ ꯍꯥꯏꯀꯣ ꯒ꯭ꯔꯤꯟ ꯏꯂꯥꯏꯆꯤ ꯀꯣ ꯉꯁꯥꯏ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯑꯩꯅ ꯍꯥꯏꯗꯤ ꯒ꯭ꯔꯤन इलायचीसे अखोइगी कꯩꯅꯣ तꯧꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯕꯦꯛꯇ ꯀꯩꯗ ꯍꯥꯞꯄ ꯃꯇꯝꯗ ꯒ꯭ꯔꯣꯊ ꯂꯩꯕ ꯄꯩꯁꯥ ꯅꯨꯡꯁꯥ ꯑꯦꯇ꯭ꯔꯦꯛ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏꯀꯣ ꯍꯥꯏꯗꯤ ꯒ꯭ꯔꯣꯊ ꯂꯩꯕ ꯄꯩꯁꯥ ꯂꯩꯕ ꯂꯛꯅꯦꯕ ꯁꯤꯁꯦ ꯑꯩꯅ ꯕꯦꯛꯇꯁꯨ ꯑꯗꯨꯝ ꯍꯥꯞꯄ ꯍꯥꯏꯁꯦꯀꯣ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯏꯔꯒꯁꯨ इलायची ꯍꯥꯞꯄ ꯌꯥꯏꯕ ꯕꯦꯛꯇ इलायची ꯍꯥꯞꯄ ꯌꯥꯏ ꯂꯣꯡ ꯍꯥꯞꯄ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯒꯨꯜ ꯃꯔꯨꯗꯣ ꯑꯗꯨꯁꯨ ꯂꯣꯏꯅ ꯍꯥꯞꯄ ꯌꯥꯏꯕ ꯍꯥꯏꯗꯤ ꯑꯩꯗꯤ
business tꯧba nate aduduna si haptrasu yai kaina khanganoba adi isagi oina so hiding sai career gi growth oiro ko ai gi career gi ai like tamba ko pasugumba lak laknaba meaning chandana ba aduga adi phatawdi meaning chanba hai se ngasai gi jealous to masu leire adagi mina lap na yingsilakpa haibam su leina ko energy phatabane ba dosu ko adudun adumba mayam de ngak thona ba angang ai su dum happy be ko hadi parents ke na kai na angang ai da hadi energy hapu ko lo dum akoina yum da gi happy gi ba su yai ko si ma to bi be ko akoina kai no numit kai no numit exam numit na 1176 ka se budi hai no elai chi ma umma ga chat pa yum da gi ko yum da gi umma ga tho yum da hostel da lei ba angang ne har se nang gi ka da gi umma tho ba dum exam hol yau dringai da hadi dum kai no torom ha phulong kam tho ma dum nang chen de yauri poto sisi ma tauba yai ko aduga amana ambika mantra solon hai ko ambika mantra son base hadi mamang da sum feedback ko mapira ki bayam yawe ko hadi ambika mantra solaga chatpa matam da hadi clear oibodo exam oiro natraga hadi job ki da kai ki daga hadi oye ko len harak pa mamang da ina feedback sum share to gi bayaw ni ko ambika mantra gi videos yaw bone hai patang adum search ta changa ga dum yaw thi budi phangne natraga google da just ambika mantra ina thao aduda hadi word mari kalthola kani ko ambika anadini dana ashwaruda rajatan hamne ko se ado koina ko se itho thamaga di chimpa su purakani ba nungti gi chimpa puraga di koina ngang su yai ba su normally sei ngang bagi muhuta hadi segi mantra su na ngang jaba hadi si main oina exam and kanogi oidone ba ambika mantra se ko exam thab oiro competitive exam ni khangde school gi angang gi exam ni khangde sugumba da sina bi yai ko adu se leire ko ing asigi kanogi no majing no migi video se khedang sangdo kare ko aina exam gi explain to ba ko thank you